Ngasisu mahausa-gumna mayamgidamakta nungairaba hungaw wari ama puduna lakjari. Wari asibu ibirakpi Kajal Khundrakpam, wari asigi mamingna Hurankrabi Rajkumari Hiyainu. Thaina mamangai Chingtharo kauba laibak ama leirami. Laibak asida ningthau ama palami. Ningthau asigi mamingna Puthiba haina kaurami. Ningthau asina laibak asida hek palakpadagi laibak asi chahung-ahungduna nungay-yayphana palami. Asumna sum palakpana sahi kaya hawkhiduna ningthau ase nupi ama luhonglami. Laibak miyamnasu Maharani asibu nungsibirami. Laibak miyamna makoy anida nungsi-nungsiba thaujal kaya pibirami. Asumna matam khara leiraga Maharani lembi asi masak mataw yamna phajabi machanupi ama poklami. Ningthau Puthibana machanupi adugi mamingbu Hiyainu haina kaubirami. Asumna asum matam khara hawkhiduna Ningthau Puthiba Maharani lembi amadi machanupi Hiyainu makoy nungaina leirakli. Ningthau Puthibana panba laiba Chingtharo asida laiba yamna sukna mamlaba umang ama leirami. Umang asida mitrang yamna haiba nupa ama leirami. Nupa ase mahakki chahi asidi aduki matik yamlabani. Adubu mahakna laibak kayadagi Rajkumari kaya phaduna makoydagi nungsibagi mahay kaya chingthoklami. Asumna phatraba nupa asina matam sangna asum tawrakpana nupa ase asuk yamna kuina hingba ngamlibani. Mana leiriba laibak asigi paliba Ningthau Puthibagi machanupi ama pokle tabada mitrang tauba nupa ase yamna haraurami. Mahakna leiriba umang asidi mi amatana khanglamde. Mitrang tauba nupa asina khalli. Masu Ningthaugi machanupi ado masak mataw kamdauge haina khangmingduna yengba chatlage khalami. Mitrang haiba nupa aduna aina asukuina sahi kaya hingduna laklibase laibak kayagi Rajkumari kaya makoyna chawroklaba matamda makoygi nungsinaba nupa leiraklaba matamda makoygi masada yauriba nungsibagi matik mayay kayado aina chingthoktuna ay amuk hana punsi sangdokhalibani. Aduna ay athuba matamda Ningthau Puthibagi konungda chattaba yadre. Nongma Ningthau asi magi konungda phamnaiba kaya amaga laibaki awat apa kayagi wari sanaringai laibak asida laiba mabuk phatraba mitrang tauba nupa ado yamna phaba nupa amagi saklonda laklami. Mahak lakpada mipum khuding loina mitrang tauba nupa asida yengthoraklami. Ningthau Puthiba ngakna mitrang tauba nupa adu ubada hairei. Kana oirabano aigi laibak sidagira nupa nangbo. Mitrang haiba nupa aduna mani iningthau ai iningthaugi laibak asida leijabani. Ai iningthaugi ichanupi ama phangjare tabada harauduna lakjaribani. Ningthau Puthibana o adugi oire. Hoi ai ichanupi ama phangjare. Yengutu ada nupi macha mayam ama sanaribasida yaubani. Asi hairaduna Puthiba ningthauduna nupa aduda hairami. Mitrang haiba nupa adusu Rajkumari Hiyainugi masak nungsiba aduda masu ngaurami. Aduga magi wakhaldasu asumna khalami. Masigi angangsidi masak onthokna phajakreda nungsikreda. Haujik piklingai sida phawba asuk yamna nungsirasinadi hayeng laisabiga pharakandadi kayada phajakranidako. Aina asukuina sahi asuk yamna leiraklibase Ningthau Puthibagi machanupi Rajkumari asimuk phajaba thengnarakte. Masi aibu aigi taloi oirasirane. Ningthau Puthibabu aigi mitrangna pangthahalaga sumduna thamlaga aigi aningba
ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯍꯜꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯗꯣ ꯃꯕꯨꯛꯅꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯎꯔꯒ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯆꯤꯡꯅꯩ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ? ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ, ꯃꯔꯩꯕꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯌꯦꯡꯖꯕꯅꯤ ꯏꯅꯤꯡꯊꯧ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯃꯔꯩꯕꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ, ꯐꯠꯇꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕꯤ, ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯣ ꯅꯣꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯗꯨꯕꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯩꯅ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯤꯡꯗꯣ ꯆꯨꯝꯕꯗꯤ ꯌꯥꯝꯅ ꯆꯨꯝꯒꯟꯕꯅꯤ꯫ ꯑꯩꯁꯨꯕ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯕꯗꯧꯅ ꯏꯁꯥꯁꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗ ꯆꯠꯆꯔꯒꯦ ꯏꯅꯤꯡꯊꯧ, ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯆꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯊꯥꯡ ꯇꯥ ꯇꯦꯟ ꯀꯥꯞꯄ ꯀꯌꯥ ꯇꯝꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯝꯂꯛꯄꯅ ꯍꯤꯌꯥꯏꯅꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯇꯥꯗ ꯇꯦꯟ ꯀꯥꯞꯄꯗ ꯈꯨꯠ ꯆꯨꯝꯕꯗ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯀꯌా ꯇꯥꯔꯛꯄꯁꯤꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯔꯥꯖꯀꯨꯃꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯥꯔꯤꯕꯁꯤꯅ? ꯃꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ? ꯃꯁꯤ ꯊꯤꯗꯣꯛꯇꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯗꯁꯨ ꯌꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯔꯤꯕꯁꯦ ꯊꯤꯗꯣꯛꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯇꯩ ꯅꯨꯄꯤ ꯃꯆꯥ ꯃꯤꯆꯝꯗꯤ ꯐꯥꯗꯦ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯈꯛꯇꯅꯤꯅꯦ ꯐꯥꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯀꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌా ꯐꯥꯔꯤꯕꯁꯤ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯀꯌꯥꯅ ꯊꯤꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯀꯌꯥꯅ ꯊꯤꯔꯕꯁꯨ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯐꯥꯈ꯭ꯔꯤꯕꯁꯦ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯊꯤꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯁꯤ ꯊꯤꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯦ ꯇꯥꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯍꯟꯗꯛ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯕꯣ? ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯇꯣꯏꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯂꯩꯕꯥꯛ ꯀꯌꯥ ꯁꯤꯟ ꯊꯨꯡꯂꯦ꯫ ꯑꯩꯁꯨ ꯃꯁꯤꯒꯤ ꯐꯥꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫
ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯥꯡ ꯇꯥ ꯇꯦꯟ ꯀꯥꯞꯄꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯁꯤ ꯅꯤꯡꯊꯤꯅ ꯍꯩꯇꯕ ꯌꯥꯗꯦ꯫ ꯍꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯇꯕ ꯌꯥꯗꯦ꯫ ꯑꯩ ꯃꯥꯡꯈ꯭ꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯕꯨ ꯐꯥꯈ꯭ꯔꯤꯕ ꯃꯤꯁꯛꯇꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄꯗ ꯁꯒꯣꯜ ꯀꯌꯥ ꯊꯧꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯄꯗꯒꯤ ꯍꯤꯌꯥꯏꯅꯨꯗꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯔꯛꯄꯗ ꯎꯔꯦ ꯅꯤꯡꯊꯤꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯎꯔꯨꯕꯗ ꯍꯤꯌꯥꯏꯅꯨ ꯃꯕꯨꯛꯅꯤꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯇꯔꯥꯝꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ, "ꯔꯥꯖꯀꯨꯃꯥꯔ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩ ꯊꯧꯅꯥ ꯀꯧꯖꯩ꯫ ꯃꯄꯤꯊꯦꯜ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯒꯇ ꯄꯣꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗ ꯏꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯝꯁꯥꯡ ꯑꯁꯨꯝ ꯂꯥꯛꯆꯕꯗ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯖꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯈꯣꯡꯁꯥꯟꯖꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ, "ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ! ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯕ꯭ꯔꯥ? ꯏꯁ, ꯑꯗꯨꯅꯤ, ꯁꯨꯃꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯑꯁꯨꯝ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯤꯁꯨ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯈꯣꯏ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯀꯌꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯕ ꯑꯗꯨ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯈꯣꯏ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯍꯤꯌꯥꯏꯅꯨꯗ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯖꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ, "ꯏꯕꯨꯡꯉꯣ ꯊꯧꯅꯥ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯕ ꯑꯣꯏꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯍꯤꯌꯥꯏꯅꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯎꯃꯪ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯂꯩꯕꯥꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ, "ꯑꯦ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗꯤ? ꯑꯩꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯥꯜꯂꯛꯇꯨꯅ ꯂꯥꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯎꯃꯪ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯃꯪꯁꯤꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯇꯞꯅ ꯆꯪꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯔꯦ꯫ ꯑꯩꯕꯨ ꯍꯥꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯗꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯤ ꯃꯌꯥꯏ ꯑꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯄꯥꯡꯒꯜ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯂꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ, "ꯍꯟꯗꯛꯀꯤ ꯑꯩꯅ ꯐꯥꯔꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯀꯅꯥꯃꯠꯇꯅ ꯊꯤꯕ ꯂꯥꯛꯇ꯭ꯔꯦꯅꯦ꯫ ꯃꯁꯤ ꯃꯁꯛꯇꯤ ꯐꯖꯩꯅꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃꯗꯤ ꯂꯩ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯃꯁꯛ ꯌꯥꯝꯅ ꯐꯖꯍꯧꯕꯅꯤ, ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯝꯃꯅꯤ꯫ ꯃꯁꯛ ꯑꯗꯣ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯗꯨꯅ
ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯗꯣ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯤ ꯃꯌꯥꯏ ꯑꯗꯣ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯠꯇꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯣ ꯍꯥꯟꯅꯗꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯈꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯣ ꯉꯁꯥꯏ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯣ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ "ꯏꯁ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗꯤ? ꯃꯤꯒꯤ ꯁꯔꯨ ꯁꯔꯥꯡ ꯌꯥꯝꯅ ꯇꯥꯏꯅ, ꯃꯁꯤꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯖꯥꯠꯂꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯆꯟꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯤꯕ ꯈꯨꯏꯊꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯈꯠꯇꯨꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯂꯛꯇꯕꯗꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯣꯠꯆꯩ ꯀꯌꯥꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯂꯩꯀꯣꯜ ꯑꯃꯗ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯐꯝꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯃꯇꯥꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ "ꯏꯇꯥꯈꯣꯏ, ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯑꯩꯗꯤ ꯃꯥꯕꯨ ꯎꯔꯨꯕꯃꯛꯇꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯁꯤꯗ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯉꯔꯥꯡ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯅ ꯃꯊꯋꯥꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯑꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯑꯣ, ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ, ꯈꯟꯖꯔꯤꯕ ꯑꯁꯨꯝꯅ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯖꯥꯠꯂꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯃꯇꯥꯔꯣꯏ ꯑꯃꯅ "ꯃꯆꯥꯏꯕꯦꯝꯃ, ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯀꯣ꯫ ꯁꯦ, ꯀꯔꯤꯃꯇ ꯇꯧꯗꯕ ꯑꯣꯏꯁꯅꯨ." ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯏꯇꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯎꯖꯍꯧꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯃꯆꯥꯏꯕꯦꯝꯃꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏꯗ꯫ ꯔꯥꯖꯀꯨꯃꯥꯔꯅꯁꯨ ꯃꯆꯥꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯕꯨꯛꯅꯤꯡꯗ ꯃꯥꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯥꯅꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯥꯗꯨꯅ ꯄꯥꯏꯈꯠꯈꯤ꯫ ꯃꯁꯤꯗ ꯃꯇꯥꯔꯣꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯜꯂꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯇꯥꯔꯣꯏꯁꯤꯡꯗꯣ "ꯃꯆꯥꯏꯕꯦꯝꯃ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯅꯨꯄꯥꯗꯨꯅ ꯁꯦꯝꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯣ ꯄꯥꯈꯠꯅ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯏꯕꯦꯝꯃꯗꯣ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯄꯥꯈꯠꯅ "ꯀꯔꯤ ꯇꯧꯔꯦ? ꯅꯈꯣꯏꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ?" ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ "ꯏꯅꯤꯡꯊꯧ, ꯃꯆꯥꯏꯕꯦꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯄꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯠꯇꯨꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯐꯥꯔꯕꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯏꯅꯤꯡꯊꯧ." ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯈꯨꯗꯛꯇ ꯂꯥꯎꯊꯣꯔꯛꯏ꯫ "ꯀꯅꯥ ꯂꯩ? ꯊꯤꯜꯂꯦ ꯍꯧꯖꯤꯛꯃꯛ!
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯈꯣꯏ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯏ ꯀꯌꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯤꯟ ꯊꯨꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯃꯩꯗ ꯑꯁꯨꯝ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯗꯨꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯁꯨ ꯌꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯩꯕꯥꯛ ꯀꯌꯥꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯦ ꯂꯩꯕꯥꯛ ꯃꯊꯪ ꯃꯊꯪ ꯇꯥꯟꯅꯔꯛꯇꯨꯅ ꯃꯃꯩꯊꯪꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯁꯨ ꯄꯥꯎ ꯑꯁꯤ ꯌꯧꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯁꯨ ꯐꯥꯈ꯭ꯔꯦ ꯇꯥꯕꯗ ꯂꯩꯕ ꯉꯝꯂꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯃꯥꯒꯤ ꯆꯥꯟꯅꯕ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯄꯨꯗꯨꯅ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯕꯨ ꯀꯟꯕ ꯃꯇꯣꯝꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨꯗꯣ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯤ ꯃꯗꯨ ꯌꯥꯗꯕꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯗꯣ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯈꯨꯆꯥꯕꯤ ꯊꯥꯡꯗꯣ ꯄꯥꯏꯗꯨꯅ ꯆꯪꯉꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯍꯪꯂꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯂꯩꯐꯝ ꯈꯪꯂꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯤꯒꯅꯨ, ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯂꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯕꯨ ꯁꯨꯃꯥꯏꯅ ꯃꯥꯅ ꯀꯌꯥꯝꯅ ꯍꯜꯂꯛꯈꯤꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ, ꯍꯥ ꯍꯥ, ꯅꯨꯄꯥ, ꯅꯍꯥꯛ ꯑꯣꯏꯔꯦ, ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ, ꯅꯪ ꯑꯃ ꯂꯩꯕꯅꯅꯤꯗꯅ ꯍꯤꯌꯥꯏꯅꯨꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯁꯦ, ꯑꯗꯨꯅꯗꯤ ꯅꯪ ꯍꯤꯡꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯑꯗꯣ ꯂꯧꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗ ꯊꯣꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ ꯊꯣꯝꯂꯛꯂꯤꯕ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯍꯩꯅ ꯁꯤꯡꯅ ꯊꯩꯗꯣꯛꯇꯨꯅ ꯃꯁꯥꯗ ꯄꯥꯜꯍꯜꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯝꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯣ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯁꯤꯔꯕꯣꯏ ꯈꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ, ꯌꯦꯡꯉꯨꯇꯨ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯁꯤꯔꯕꯅꯤ ꯌꯦꯡꯉꯨ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯗꯕꯅꯤ, ꯅꯪ ꯀꯞꯇꯨꯅ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯤꯌꯥꯏꯅꯨ ꯁꯥꯎꯅ, ꯍꯦ ꯃꯤꯐꯠꯇ, ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨꯃꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯀꯞꯂꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗ ꯑꯀꯟꯕ ꯃꯍꯩ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ
ꯉꯝꯗꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯉꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯛꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯍꯩꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯃꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯗꯣ ꯋꯥꯈꯜ ꯃꯥꯡꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯎꯗꯨꯅ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯇꯥꯎꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯅꯨꯄꯥ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯃ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯊꯤꯔꯤꯉꯩꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯑꯃ ꯐꯧꯔꯛꯄꯗꯒꯤ ꯇꯨꯔꯦꯜꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯇꯥꯎꯊꯔꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯇꯨꯔꯦꯜꯗꯒꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯈꯪꯅꯕ ꯃꯇꯧ ꯀꯔꯝꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯅꯪꯅ ꯑꯣꯏꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯦ ꯅꯪ ꯈꯪꯒꯅꯤꯗꯅ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯕꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯉꯛꯅ, ꯀꯔꯤꯅꯣ? ꯑꯩꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯅꯪ ꯉꯛꯀꯅꯨ꯫ ꯅꯪ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯩꯅ ꯀꯜꯂꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯁꯦ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯅ ꯀꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪ ꯍꯧꯖꯤꯛ ꯅꯁꯥ ꯑꯗꯣ ꯀꯜꯍꯟꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯀꯗꯕꯅꯤ꯫ ꯏꯄꯥꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯪꯒꯤ ꯃꯍꯩꯇꯅ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯄ ꯉꯝꯒꯅꯤ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯂꯒꯦ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯐꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯅꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯍꯩ ꯃꯌꯥꯝꯅ ꯃꯁꯥꯗ ꯆꯪꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥꯅꯤꯡꯊꯧ ꯑꯗꯣ ꯃꯆꯥ ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤꯕꯅ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯃꯩꯊꯪꯗ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯎꯃꯪꯁꯤꯡꯗꯨꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯀꯣꯟꯅꯊꯪꯗ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯣ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯏ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯎꯃꯪ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕ ꯑꯁꯦ ꯈꯪꯂꯕꯁꯨ ꯃꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨꯁꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯤꯗ ꯈꯔ ꯀꯤꯒꯟꯕ ꯂꯥꯟꯃꯤ ꯑꯃ ꯃꯣꯡꯁꯣꯡ ꯃꯔꯨꯝꯗ ꯂꯣꯠꯍꯧꯗꯨꯅ ꯍꯤꯡꯂꯝꯃꯤ꯫
ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯅꯤꯡꯊꯧꯗ ꯇꯝꯅꯕ ꯍꯥꯏꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯁꯤꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯁꯨ ꯈꯪꯂꯦ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯕꯁꯦ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯟꯃꯤ ꯃꯤꯆꯝ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ, ꯃꯔꯝꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯗ ꯃꯍꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈꯤꯕꯅ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯄꯥꯟꯅꯕꯗ ꯊꯦꯡꯅꯕꯗ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯈꯪꯂꯝꯃꯤ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯃꯍꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯑꯐꯕ ꯅꯨꯄꯥ ꯑꯗꯨꯅ, ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯩ ꯄꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯕ ꯂꯣꯏꯔꯦ꯫ ꯅꯪꯅ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕ ꯀꯌꯥꯁꯦ ꯀꯣꯛꯍꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯑꯣꯏꯔꯕ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯊꯥꯡ ꯑꯃ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯥꯏꯑꯣꯏꯔꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯍꯣꯏ ꯉꯝꯕ ꯑꯣꯏꯖꯒꯦ ꯏꯄꯥ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯣ ꯄꯨꯡꯐ ꯐꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯣ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯐꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕ ꯎꯃꯪ ꯑꯗꯨꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯔꯣ ꯍꯥꯏꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯝꯕꯤ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯌꯥꯔꯦꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ ꯌꯥꯔꯗ꯭ꯔꯥ? ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯁꯥ ꯀꯩ ꯀꯌꯥꯗꯒꯤ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯅ ꯏꯀꯥꯏꯅ ꯍꯣꯏ ꯌꯥꯔꯦꯗ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ, ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯨꯝꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯤꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯑꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯁꯨ ꯅꯤꯡꯊꯧ ꯄꯨꯊꯤꯕꯗꯣ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯍꯥꯠꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯃꯥꯒꯤ ꯎꯃꯪꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯣ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯌꯥꯝꯁꯤꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯃꯈꯣꯏꯒꯤ ꯄꯨꯊꯤꯕꯒꯤ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯅꯕꯅ ꯎꯃꯪ ꯑꯗꯣ ꯌꯧꯔꯝꯗꯥꯏꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯏꯇꯥꯎ ꯃꯄꯤꯊꯦꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯣ? ꯏꯇꯥꯎꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯕꯒꯤ ꯂꯥꯛꯄꯅꯣ? ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥꯅ, ꯏꯇꯥꯎ, ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯊꯧꯅꯥ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗꯒꯤ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯂꯒ ꯏꯆꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎꯅ ꯀꯔꯤꯒꯤ ꯂꯥꯛꯄꯤꯕꯅꯣ ꯃꯐꯝꯁꯤꯗ?
ꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯏꯇꯥꯎ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯅꯔꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯗꯣ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯂꯥꯛꯂꯦ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯧꯅꯥꯗ ꯊꯣꯝꯂꯛꯏ ꯃꯁꯤꯗ ꯍꯤꯌꯥꯏꯅꯨꯅ ꯄꯥꯏꯔꯛꯂꯤꯕ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡ ꯑꯗꯨꯅ ꯉꯥꯛꯊꯣꯛꯄꯗꯒꯤ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯁꯣꯛꯂꯝꯗꯦ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯦ ꯅꯈꯣꯏꯁꯦ ꯑꯩꯗꯤ ꯁꯤꯔꯝꯂꯅꯤ ꯈꯜꯂꯨꯕꯅꯤ ꯍꯤꯡꯂꯝꯂꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯝꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯗꯨꯗ ꯉꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯅꯪ ꯉꯁꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯦ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯂꯥꯏꯑꯣꯏꯔꯕ ꯊꯥꯡꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯇꯦꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯀꯣꯛ ꯉꯥꯎꯍꯜꯂꯝꯃꯤ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯅ ꯍꯤꯌꯥꯏꯅꯨꯒꯤ ꯊꯥꯡ ꯑꯗꯣ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯈꯣꯏ ꯑꯁꯨꯝ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯣ ꯍꯤꯡꯂꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥꯗꯨꯗ ꯇꯦꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯊꯧꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯃꯍꯨ ꯃꯌꯥꯏ ꯑꯁꯨꯝ ꯆꯝꯊꯔꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯥꯏꯑꯣꯏꯔꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯦ ꯁꯤꯕꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯎꯖꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯁꯨ ꯃꯄꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯅꯨꯄꯥ ꯑꯁꯦ ꯂꯩꯇꯕꯗꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥꯁꯨ ꯍꯔꯥꯎꯅꯈꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ